Haujuk Tagalaki Yamna Tazan Mapam Pama Paumana, Narang Numidang Puntaram Kairum Tapa Matamda, Tawal Distriki Manungsanba, Waithou Thiyam Road Zangsanda, Sakti Leiraba IED Ama pokhaikhre, Missionary Sing among Ata Thokre, Mishiminadi Yahodra Hari, Police Tagi Pama Paugi Matung in IED Adu, Lambina Kanda, Kamduna Labor JCB Amad Yabu Bucket Amagi, Manung plan Tauramani Hari, Amazon pokhaikhre Taudo Duna Maramoduna. Manak nak kamdun lebe JCB ani amasum maruti swift karama amang ada thoki amasum akayatoi nanglaba JCB edu Thiyam road ki opposite Waithou bazar dagi matum Ajit Kumar sahi nifuga mapan apopa iboyai ma kawbo miyoy amagini haiba khangmangam le so hairi amasum thawdo thokraba matung Lilong police na su moto case mar register tawduna thawdo adu sienari besing phana ba akan mamongda thibuhum bigi thabak satama hokre hairi Ningsing Bayai Ngarang Pangthokiba Khongjom Numit Palan Thoram Yaururaga Halakpagi Lamida Manipur Lenga Kisip Minister na Thaudok Thokphamdagi Laptana Leiba Tenjeng Dagi Usupokpi Phawbagi Manakta Lambida Yum Sajinba Amadi Singtem Thoktuna Ain Kaina Yum Sajinbagi Yengsingkhibani Loinana Satharamliba Thawong aduda Thiyam Yadaba Makai Mai Hauduna Saukhibani hanisu Pausna Palakli Ngasi Fongkiba Tuan Manipuri se Fongsing Amasum Tokiba Taudoa Tok Sigundagi Maruabi E Pausing Kongasaraga Manipur Top Channel gi Maikedi Mam Tamzigi Ahanbada Hauzi Ukraine Amasum Russia Niki Maraka Toliba conflicts gi Matana Mam the latest update Pizagi Mam Yang Taminasi Ukraine gi Lan Lushin Hananaba UN Chief Guterres na Matang Sayol Putin Amasum Zelensky unaragani Tha ani suraglaba Ukraine gi lan losil hananaba lokhat pakhong thangi sorom oina United Nations gi Chief Anthony Guterres na mathangi sayol Moscow amasum Kiev ta salagani hawkiba February 10 de Russia na Ukraine na landa khibadagi East Europe ki lewa gi miyoi million mangai hen lanjena kre amasum miyoi lising kya sikre haujuk langoi chalaba Mariupol city da makha tana pandunu leiriba misam lakh tara da kari thoklagadagi haibisida nungnang nukayat leinari Guterres na leba pupunumita Russian's capital Moscow da President Vladimir Putin ga unagani UN chief na Russia gi Foreign Minister Sergei Lavrov wari sanagani madugi matung sagol sunumita Guterres na Kiev ta sakani amasum mafam adu da magna Ukraine gi President Volodymyr Zelensky amasum Foreign Minister Dmytro Kuleba ga unagani Kongsat animakta Guterres na lan lefhananaba madi miyambu sapagadaba mafamsingda handokpada mating oigadaba khongthangsing khanagani haina New York da UN spokesperson iri kanekona briefing amadaki magna Ukraine da atubu matamda maratapa phiba malakhananaba kari tawa yagadagi habisigi matangna leba anigi lusingbasingna wari sadanaba thorang tawri hainasu kanekona phongdoki Russia na Landari badu magna UN gi khwaidagi chawba phammadu pairakpa sahi mangagi matamda khwaidagi awaba matamni haina Guterres na phongdokpa lekhrabani sayol asigi angan basarukta mahakna Orthodox Easter gi mangoinana miyam gi awana singyenglaga numit marini lan lepnaba appeal tawbada khanangkhidrabani Guterres na UN gi diplomatic initiative oina na hongna lokalapa khongthangda United Nations leiriba leiba anigi permanent mission singda Tungan letter sing sinaduna leva anigi lusingba singa mahaka unabagi wafam khangan khibani Russia si veto seasonaba ngamba permanent member mangagi manungda ama oibana Ukraine gi lana sigi matangna UN Security Council na thoidok hendokpo khongthang amata lokhat pangamdana lakli hawkiba March ta pangthokiba General Assembly emergency session amada lebak chamaga nifuga mathoina lan adubu condemn tawba madi Russia Condition amata yawdana Ukraine dagi Russian forcing kudakta mapung fana handoknaba taksinba resolution ama sawatki UN Political Affairs Chief Jeffrey Agency da phongdokibada hawjik thorang toriba khongsada si United Nations gi phirep haibadi peace amasum security gi aikoina uba phangba symbol mani Secretary General gi khongsada sidagi kanamatana ahenba development sing lakana hena henjina thajabadi tawredabani Washington da leiba Brookings Institution visiting fellow am oina leiriba Fatman haki madudi Secretary General na leiba anigi lusingbusinga wari sanagani haidibasi yamna maruiba khongthang amani haina ikoina lawgadabani panba yabadi Ukraine gi lan hawkhibadagi Guterres na March 13 Zelensky ga phone kuthangda amukha wari sanakhibadagi makhatana contact tawnaba lekhide
Russiana Landaribadu UN gi Satar violate wi hana UN sitna fongdokibadagi hauju pawbadu Guterres na phone tawbada Putin na receive tawba leitri hana su paws na fongdorakli atopa paw manamo Russian force na Odessa ra cruise missile kapsinduna attack tawre Mariupol dagi civilians hondokna bonari Russian force na Ukraine gi Odessa ra cruise missile kapsinduna attack tawkre marasida Mariupol dagi civilians sing hondokna bonari haina official source amana fongdokli Russia na crack military unit kya Mariupol dagi nongpok thangba Ukraine gi lamdam gi sarokta hondokhibaga loinana region asida leiriba city kya amada akan mawno bomb top kapsinbagi thawong sing chathari Russia na fongdokhibada Ukraine gi khamadi nongpok thangba lamdam gi saruk asi control tonabagi damakta lanthengnari UN adi town amada masing yamlaba civilian sing sire haba wafam leiribani saliba sayol asida Russia na Mariupol bu control tawre hena kayarak ana claim tawkhrabani Mariupol gi mafam asi soknariba lanfam asida maruoiba mafam amoiri Mariupol bu Russia na capture tawba haibasi Ukraine gi maruoiba port ama lauksin ki gadoribani Russia amadi Crimea Peninsula ki marakta land corridor ama siamangam gadoribani English ngani ga taraga mari gi matamda Putin na Crimea Peninsula si sis tawkhibani Putin na Donbass ki area da masing yamlaba lanmi sing thajilakpa ngamliba si maruoina Crimea Peninsula si Russia na annex tawkiba sinasu maruoiba maram amadi oiri haujik sonariba lana sida Ukraine yi miyoi million mangada lanjenakre amasum city singda parks na amanga ta thokle aduga miyoi kya man sir hari Russia na disa thariba action as Ukraine da delimitarize tawnaba madi khudong thiningai raba nationally singbu maru fona manghanana ba special military operation ni hari West amadi Ukraine di Russians President Vladimir Putin bu maram sadana kaihobagi thawong sing chathai haribani Odessa Russia na cruise missile sizinaduna attack tawrakiba thawdokta angang ama yauna miwe manga sire duga taraga mari na aso apanangle Russian force na Odessa cruise missile taru kapsinduna attack sa tharaki hana Ukrainian officials na fongdorakli Ukraine gi interior ministry gi advisor na claim tawkibu wapamamada Russia gi forcing asina Black Sea port city oriba Odessa na cruise missile taru kapsinduna attack sa tharaki Ukrainian gi forcing na sumasing yamlaba missile sing kap thabangamle missile amadi tasilaga pokhaikhre hari Ukraine gi prime minister Denis Samihal na hakibada Russia ga sonari balana sida Ukraine athubu matamda soidana mai pa pangamani British Prime Minister Boris Johnson na supan ki buwapam amada su lana si Russia na mai pakpa yana lay hakibagi matangda hangkibada wapam asi fongdokhibani Ukraine gi armed force na di hawkiba pung kun gi mari gi matam sigi manungda Russia gi lanwi samri amasu sikre haina paws na palibani loisilakpoi na to papamana Russia gi general na kha thangba Ukraine mi yeng thamlakhibadagi Zelensky na tengbang pinaba malem gi lewak singda haijakre Ukraine President Volodymyr Zelensky na Russia na maki leibak landa si haujik supna gi ahuba du khakta ni amasum atai leibak sing loksin na ba Moscow gi mi eng lei haina warning tokre Russia gi general amana kha thangba Ukraine mapung far ma khoi gi khut makhara thama pa me ki ba tungda Ukraine President gi wafam asi fongdong nar khibani ai khoina mallaba sibigi mathakta punsi gi mai pakpa dura thajaba leibak pun magna soidana mak ai khoina punna thengna gadabani makoina soidana ma akhoi bu tengbang gadabani maramdi attack asigi paringda akhoi ahanba paring adu lei aduga mathangda kana wigani haina irai gi athengwa video address amada Zelensky na ki Russia gi Central Military District ki deputy commander Wastam Menekaev na kha thangba Ukraine mapung fana paisin bana makoi bu nungsuplomda Moscow na khudum salaba masek takraba Moldova gi saro Transnistria da sanctionabagi lambi piragan haki maduna Ukraine gi samudra torban punamak kakhakragani amasum Russia forcing bu Ukraine gi asobu samudra torban city sing Mykolaiv amasum Odessa lantholaga hausiki paringi wangbada nungsupta mile sakya sanction mangamlagani lana siga ani subu tangaki pandamadu nongpok thangba masum kha thangba Ukraine paisin baduni haina Moscow na hausik fongdokre Ukraine bu delimitarize tawnaba masum khudong thiningai oiraba nationalist singi makhutagi miyambu liberate tawnabi special military operation ama sathabani haina Russia na haidi Transnistria da Russians ngang basingbu otpi navy haina Russia gi Central Military District ki deputy commander aduna haki marak the US President Joe Biden na heavy artillery ammunitions amasum technical
ड्रोन सिंह यावना यूक्रेन की दमा अहेन डॉलर मिलियन चनिपान की मिलिटरी की तेंगमांग अमा ऑथोराइज तौरे है सगोल सनमित फोंदोखरे कनाडा हाना सयोल थमखिबगी वास अमगी मखा चथदुना यूक्रेन अहेन हेवी आर्टिलरी पीखरे है इराइनमित फोंदोखरे सीनियर EU ऑफिशियल्स अमन हाकी मथंग सयोल खरसी यामना अरुब ओइरब याय मसी सोइदना नुंगाइबना लोइसिनबा फुंगा वरी अम ओइरै नोंपोक समुद्र तोरबान रशिया की मिलिटरी अटैक सिंग हेना कनखलकपा अम अखोइन उरब याय हाकी अदुबु खा अमसुम नोंपोक यूक्रेन मिलिटरी कमांड सिंगना मखोइना रशियन टैंक तरागमथोय मनिंग हंदोक हनख्रे टैंक तरागनिथोय अमसुम अतै आर्मोड व्हीकल कुनगतरे थुगाइदना लनमी साम कुंथ्रा फाव हाटख्रे हारि अदुबु मरिक सुंबदी टर्सना निंगतमना खंगमद्रे रशिया की डिफेंस मिनिस्ट्री ना खार्किव रीजन दा मखोई की फोर्सिंग अचौब आर्म्स डिपो अम खुदुम चलाइखे इराइनुमिता डोनेक्स अमसुंग खार्किव रीजन सिंग द रशियन फोर्सिंग टारगेट मयाम अमद अटैक सतखरे सोहाइदी अदु हौजिकुनदि म्याम मतंग से लुसिनजरगे पाथोक सकिब सोइकिब लानकिब यावरसिम नंगापिगिन तु म्याम पुनम अनवाब द ngamiनसी एंड